ahal amana handaki emile sidi thawak phasana taw masi mathang su thagat pi ahal amana amu hai gumdana lairaba ina khunba amata khaide chap manaba mi engda thawak pumnamak chap manana tawi ahan bagi ahal dana aide mathang mangonda bot pirani ahal amadana amuk aikhoi so soidrabani ne adugi wade cha thakna hotel duda ahal singdu wari sari mohon su cha thakna wari du taraga nafwe tawduna wakhal nungai na hotel dudagi amuk lakli lambi de sum lakpada dukan da napi khara wangang hobada tarami arsam da lebi napi amane MLA gi macha IS obaduna lawrido laira ina khunbaga khaiba nate napi amana yamna tawi haina tayi karimata awat pala hendi adugi hairadi MLA gi imungse yamna fakre thaba ama tawdasu misang mikhai naide mathangi bosu mangwanda piba yare aikhoi di soidrabane hotel da sana hobo wari amade dukan da sana hobo wari da mohon wakhal nungaina MLA Rajesh daliri mohona handaksu soidrabane tamona soidana kara dawni lekai da tamogi wari tani tariba Rajesh na mai pakni haibade aisu aduma khangli praja mayam gi mamangda ut chaida bi yade ne ai gi imongda kari tawri haibasu langla langjil amata khangan be yade check na wangna checkpal kharaga leiriba yumsigi manungda kari tawri haibadudi kanana su bangam lai housing matam sida boy ka ba kaise koi hoba nate sel khara thadaradi tamogi watane ngangdoise aduna yari matik selna amade praja mayam na pambibase khara tawbiba nang haido yam chumi hai taribra nakoi kana le cha ani ta puro hoi mi haki matung da langlen moli cha kap ani puraktuna Rajesh amade mohon da pire baba cha kaka cha payo yare ne kok thamamo ne chalo suru ne shilaga leirano langlen cha du table da thamnamlaga tumina thokri saraba nuksa maraktuda fi mayam ama suri langlen washing machine na suba singde haibadagi khutna hekta fi mayam da suri dobi amadai kharabu heli chawraba sana konungumna ba yumadudagi sakhi sauna prapap thorakli James file ama kaurambadagi mayam da halaga lakpada mane sakhina sauraga thorakpaga hekma pa chanari garidu manege manakta khamlaga James garidagi tapna kumtharakli nene kaidabu yawre imai pema maungne tawrisina amuk taiba inem ole aikhoina di fahaningdana asoibado soidana ba hairubabu ne nayum nate pana bala kanu harini ne nene chatlage amuk hana lawai nene nung sakhiba yaroi aikhoida laktabasu yaroi mi usitaba khangidana masinda murum solaga sauna yum manungda changlakli chawraba yumdugi mayai ka oiriba hol aduda leplaga James magi roinabi langlen bu kawri langlen phi suram badagi makutu sasat hamdoklaga pakhana imungda prapabjan silai langlen ithak thakna dada kai haige James sauna mamai mamit ngangsangangba makai onthori wati wahang leitana langlengi tanarabi maithongduda khupak ne da sisali khupak tu gi safuduna kan khibana langlen floor mathaktuda uprana uplaga tai chawraba khutuna thajinbagi chimbal de i thoklaga mitlu da na pirang i hauraga James da nungai da nenglei minung sikhang draba James na langlengi chajainarabi samlang dubu supai paisilaga chingkali langlen makhutna makok tu pairaga China du khangli nene da kai haru hayo dada ai kisu ID kari haidaba si hairaga amok setlangna thajali langlen kibana masado thakthakni
ꯇꯅꯧꯔꯕꯤ ꯅꯨꯔꯖꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯈꯨꯁꯥ ꯃꯃꯤ ꯉꯛꯇ ꯉꯥꯏꯔꯤ ꯃꯁꯝꯗꯁꯨ ꯐꯣꯏꯔꯒ ꯆꯤꯡꯈꯠꯂꯛꯄꯒꯤ ꯏꯐꯥ ꯐꯥꯔꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯖꯦꯝꯁꯅ ꯈꯨꯠꯇꯨ ꯊꯥꯡꯒꯠꯄꯒ ꯁꯈꯤ ꯄ꯭ꯔꯄꯞ ꯆꯦꯟꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯗꯨꯕꯣ ꯂꯥꯡꯂꯦꯟꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯉꯥꯡ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯂꯩꯔꯝꯕꯗꯨꯗ ꯁꯈꯤꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕ ꯃꯥꯒꯤ ꯀꯔꯤ ꯍꯛ ꯂꯩꯗꯅ ꯅꯤꯅꯦꯗ ꯊꯤꯅ ꯉꯥꯡꯂꯤꯕꯅꯣ 이해 온턱번이다. 이비에만 랑내는 어때네? 아이 아빠 살아있어. 내 양바 아다모라기 느비 브라바나니네. 하. 브라바나 하이싱 살았거니. 가라이되기 넌나 와 아니수나 펑앙 방금세다 비비 마시다 다이나비리. 이스 이수 톡리니. 이비마 히닥 대셔로 쏘살로. 랑렌 제임스다 기룩기룩 이행람라가 마삼도 하이프 샘질라가 마반다 프랍 토크리 사키디 랑네다 농아이다나 잉호리 제임스디 농아이다바가 파우람디 단자드다 프라바 토락리 프라바 우바다 제임스 마미도 수럽 떠우두나 이때마나 kaino 네네다 하이하리세 아줌바 하이바니 kaino 마시다 사라가 이붕어다 땀리보이래 मजानी ममौनी खलगा फहनिंबगी हाइबा ngangbasisu fatana lawraba ओइरदबा मिददी वा ngangbironu nene चिन्ते थोक्लगा लेबियो यमसिदा निनेगी हक चाउना लेरी लाकनिंबा matamda lao pusi supa leige haisa lebiani निनेगी वा तागदबा मिददा वा ngangbio nene निनेगी वा लौरिदबा मिदा वा nganglaga karibu kanane CRM laga James mathakta parpoka khaki सकीसु प्रभादा मचिन पैसिलमलगा ममा इबेमा थंबागी कादा चंगलकली सोमदना लांगलेन फी सुना सुना मिटलुगी पिरांगदो तुप तुप तारकली लमजासरानी कनासु लेते ऑर्फानदगी लोरकपनी हाइना माबु कनानासु उसितपिदे जेम्सना ngasi तौखिबा मतौदुना हेना मबुनि नुसिहली फी सुबदु लोइबगा परेंसाना थौरीदुदा फौख्री थौरीदा फौबा कोनदबा सिंदुना तेरेस मथक्ता फौरमी MLA अमगी युमनी मचानुपा जेम्सो आईएस ऑफिसरनी इमुंगदुगी संगदे अमुक्तोइबा चावरमी मिकुक खुदिंग मी लाकपा लेटलमदे मियामगी मिट्येंगदना लांगलेनबु लुना तौबिबा हेक्साइ मीना उदबदना एम अमगिदमक्ता लांगलेनबु लुहोंगलखिबनिना कनानासु मिथानबिदे जेम्स की मयाम्बा सुंदरना खरा वा ngangbा ngamjade प्रभागी खुदोंबिदा उंगी अदबा सुंदरदे लांगलेनबु मसन अमगुमना लुना खंजे जेम्स की मचनपी सपना इथक इरांगदा तावबा मतमसगी यकलावि नुपीनी जेम्स की ममा इबे मरासी आशा औरम पामजबी सेल पाइबी ममौ पामजबीनी जेम्स की मबोक थंबाल पुक्सेल खोइजेल इंग तपजे लांगलेनबु लुना तौजे सखी राजेश की मचेनी अचुंबा चली मनाव नुपा राजेशना तौरिबा अरानबा सिंगसी यानिंगलमदे लांगलेनबुसु सखीना लुना खंजे चावरबा इमुंगदुदा लांगलेनगा यानबा मिसी सुपनतगी थंबाल सखी अमदि सुंदर खक्तनी नमिदांगी मतमनी लांगलेन किचनदा चाक थोंगली बोटकी नमादा MLA की यमदगी सथोक थोक्तोपा लाक्लिबा मयामदगी सासु लांगलेना लोली असा अथक पुनमक्सु माना सिली यमदुदा थबक सुनबा लेबी मंजुरीना लांगलेंगे मतेंग सुपांगली जेम्स की लोइनबी लांगलेना मिनाय नुपी अमगुमना यमसगी बार पुनम पुरी हाइबसे लेकाइना समाजनादि खंगलमदे मेगी मियेंगदना फने हेक तौबिबा साबा मनुंगदना अटपिनेबिबनी अखांगकनबी मैतै चनु अमा ओइबगी लांगलेनसु इकाई काइजदे तमिन तमिना मोली मोली लेजै जेम्सना अमदे युमसिदा लैरिबा मिसिंगना वहाई अमा कन्ना nganglabasु चैरबसु लांगलेन अमगा अमगा चिंदा बौदानदे
MLA amagi yumnina midi adumak tili. Mi singduna maram chaitharakpaga chak chanabani haiduna silangli. Yumdada layriba mi singdu dining table duda ikoi na famli. Manjuri ga langlingana awat apa yingsili. James di langlina thongba changjang chadabana maram oiraga Manjuri na magi tongana thonglami. Atai gidi langlina adumak hotni. Nungtilda minung silaitana thakiba kupaktuna maram oiraga nuzaki maithongdo khusam mami oina khamdikli. Kanana su udana ba haiduna langlen mamaidu khumjai. Chaba thakpa loinaraba matung imungi mi makai magi pupu hawatnaki. Jakhairiba singdu Manjuri amadi langlena loishinhauri. Ibema ai inegi jakto bizaurage nangkon singse thaijilamu. Hoine. Langlena chariba singdu thaijilhauri. Manjuri na thambalbu chak pijanaba thambalgi kada changkri. Thambay ikhang pumnamak loiraba matung Manjuri su chak khara charaga mayumda hankri. Langlen su magi tumpham ka oiriba store room duda changlatlaga tumnaba sem sari. Somdana James double bed ki famung duda makhonga sangdoktana nungaina famlaga manakongda phone naplaga wari sikthari. Yumgi pochai amal akai thampham ka oiriba motlaba mafam madudana langlen nungaina tumli. James na somda makhal khudingi nupi koiduna masagi nungaifam thiri. Mathangi numit ni langlen ayuk ngana hawatuna magi tawfam thokpa mathaudu sasa tawsili. Manem ibe marasina thaknaba cha sabudu hairaga langlen manengi katamna mathaklomda kakhalak-lami. Tanjaduda James su hannatuna yengdana magi kadagi prapap thorakpada langlengi hekta thingsanai. Payakliba cha sabadu James ki phurita loina hijinkri. Langlen kibana mamai mamitu ngangsangangjili. Kiruk tawduna James ta yengli. James ki asawa maithongdu ubadana hena langlengi mihongi tanthadu hengatkri. Minai nabe thava ama tawbada hanna yengjibu kaigino. Napani singlapaira nangna khalisina. Langlen tapna mamai luktharaga dada ai soikre ai uhaudre. Uhaurai napadagi wakhalda tawbanina saktaduga wa angfam tek thiradana kuidrabani nang yumse thadotuna chakadaba naring tawro. Si hairam laga magi kada prapap changki. Langlen lepliba khongpham dudagi machi lengdi. Mitlugi pirang dusu thingba ngamdana maning tamna sintharatli. Lukthariba maithongduna makhada yengtharubada kaptuna machet tana kairaga floor mathaktuda tabadu urakli. Kunthaduna kap machet singdu amamta oina tray mathaktuda lokhatli. Rasi famungdagi lawrai. Hai langlen sirabon heminai man binangbo chado hoji phabu puraktrisibo napa tawleribo. Langlen makhada prapakum thaduna kisanda changsilaga cha amu hairaba matung manem ibe marasigi damak haiduna purakli. Ima cha sida laire. Napa tawlebra masaidage thava ama tawbada misi nomata thupallo yari chakra chalo nasatu yeningdene. Langlen kaiso hairamdana tamina ka adudagi tabli thoraklaga kisanda chak thongba hawi. Manjuri su laktuna James ki tongana chak thonglami. Tanjadada sapana thekdana kisanda changlatlaga langlenda onjinduna horen ege friend khar lakni makhoigi mamangda choptanaba maongda nana horen chana thangnabada silakadaba ai boi kai banang halaba nanam pope khang. Si haim laga sapana phet haidana thokri. Tawriba matawdu Manjuri nungaitana yengli. Wahai amatadi haijaba ngamde. Langlen sa thabakdu sasat loisanaba hotnari. Ningai kalaba Prabhagi machanupado laknaba ngamdadana Prabha langlengi manakta purakli. Kapada khangba ngamdre nangna themlaga khara fai amukta lawthose. Abunga lao. Angangdusu langlenda songsingkri. Kaplambada pungfai fakri. Prabhadu langlenda angang pisilamnaga thokri. Langlena angang du posilaga thabak singdu tawri.
ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯔꯤ ꯖꯦꯝꯁꯁꯨ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯥꯛ ꯆꯥꯔꯤ ꯂꯥꯡꯂꯦꯟ ꯃꯊꯛꯂꯣꯝꯗ ꯄꯔꯄ ꯀꯥꯈꯠꯂꯛꯂꯒ ꯖꯦꯝꯁꯀꯤ ꯀꯥꯗ ꯄꯔꯄ ꯆꯪꯂꯛꯂꯤ ꯆꯥ ꯍꯩꯖꯤꯟꯈꯤꯕ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯐꯃꯨꯡ ꯃꯊꯛꯇ ꯖꯦꯝꯁꯀꯤ ꯘꯔꯤ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯖꯦꯝꯁꯀꯤ ꯘꯔꯤꯗꯨ ꯄꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯈꯥꯗ ꯄꯔꯄ ꯀꯨꯝꯊꯔꯛꯂꯤ ꯃꯥꯅ ꯀꯨꯝꯊꯔꯛꯄꯒ ꯖꯦꯝꯁꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯂꯥꯡꯂꯦꯟ ꯘꯔꯤꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ ꯗꯗꯥ ꯉꯥꯏꯈꯨꯋꯣ ꯖꯦꯝꯁ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯨꯛ ꯆꯠꯂꯤ ꯂꯥꯡꯂꯦꯟ ꯄꯔꯄ ꯆꯦꯜꯂꯛꯏ ꯆꯥꯎꯔꯕ ꯌꯨꯝꯅꯤꯅ ꯍꯣꯜꯗꯒꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯊꯣꯛꯄꯗ ꯐꯅ ꯁꯥꯡꯅ ꯊꯣꯛꯏ ꯃꯥꯡꯒꯣꯜꯗꯒꯤ ꯑꯃꯨꯛ ꯄꯥꯛꯂꯕ ꯁꯨꯃꯥꯡꯗꯨꯒꯤ ꯆꯤꯗꯥꯏꯗꯅ ꯄꯥꯛꯂꯕ ꯂꯝꯕꯤ ꯑꯁꯥꯡꯕꯅꯤ ꯖꯦꯝꯁ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯥꯡꯂꯦꯟ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯇꯥꯅꯔꯛꯂꯤ ꯗꯗꯥ ꯘꯔꯤ ꯀꯥꯎꯔꯝꯃꯦ ꯘꯔꯤ ꯄꯜꯂꯛꯄꯗꯨꯗ ꯖꯦꯝꯁ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯂꯩꯊꯔꯛꯂꯤ ꯂꯥꯡꯂꯦꯟ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯄꯔꯄ ꯆꯦꯜꯂꯛꯏ ꯁꯣꯔꯁꯨ ꯊꯕꯦꯠ ꯍꯣꯜꯂꯤ ꯗꯗꯥ ꯅꯪꯒꯤ ꯘꯔꯤ ꯀꯥꯎꯔꯝꯃꯦ ꯉꯁꯥꯏ ꯆꯥ ꯍꯩꯖꯤꯟꯕ ꯐꯨꯔꯤꯠꯇꯣ ꯁꯨꯒꯦꯅ ꯂꯧꯊꯣꯛꯄ ꯆꯪꯕꯗ ꯎꯔꯛꯄꯅꯦ ꯖꯦꯝꯁ ꯂꯥꯡꯂꯦꯟꯗ ꯁꯨꯞꯂꯒ ꯌꯦꯡꯂꯛꯏ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯈꯨꯠꯁꯥ ꯃꯃꯤ ꯇꯥꯕꯗꯨ ꯖꯦꯝꯁ ꯎꯔꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯜꯂꯕ ꯖꯦꯝꯁꯅ ꯀꯩꯁꯨ ꯈꯟꯗꯅ ꯘꯔꯤꯗꯨ ꯂꯧꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯂꯥꯡꯂꯦꯟ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕ ꯖꯦꯝꯁꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯇꯠ ꯁꯦꯠꯄꯤ ꯅꯨꯄꯤ 3 ꯁꯄꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ